ꯃꯌꯥꯝ ꯑꯩ ꯉꯁꯤ ꯑꯣꯛꯀ ꯍꯪꯒꯥꯝꯒ ꯊꯣꯡꯖꯔꯛꯀꯦꯕꯀꯣ ꯑꯣꯛꯁꯦ ꯑꯩꯈꯣꯏꯒꯤ ꯀꯦꯖꯤ ꯑꯃꯈꯛꯇꯪ ꯈꯛꯅꯦ ꯑꯗꯣ ꯊꯥꯎꯁꯦ ꯈꯤꯇꯪ ꯈꯛꯅꯤꯀꯣ ꯉꯧꯗ꯭ꯔꯁꯨ ꯌꯥꯕꯨꯗꯤ ꯌꯥꯔꯕꯅꯦ ꯑꯗꯨꯗ ꯈꯤꯇꯪ ꯉꯧꯁꯜꯂꯒ ꯑꯗꯨꯒꯤ ꯃꯍꯥꯎꯗꯨꯅ ꯃꯅꯝ ꯅꯨꯡꯁꯤꯕ ꯈꯣꯠꯄꯗꯣ ꯈꯤꯇꯪ ꯍꯦꯜꯂꯦ ꯑꯗꯨꯗꯨꯒꯤ ꯈꯤꯇꯪ ꯉꯧꯔꯦ ꯁꯤꯒꯤ ꯁ꯭ꯇꯦꯞꯁꯤꯐꯥꯎꯗꯤ ꯑꯗꯨꯝ ꯃꯌꯥꯝ ꯈꯪꯕꯤꯔꯝꯃꯅꯤꯀꯣ ꯑꯩꯅ ꯍꯥꯏꯗ꯭ꯔꯁꯨ ꯊꯥꯎ ꯁꯥꯔꯛꯄꯁꯤꯗ ꯀꯣꯟꯁꯦ ꯃꯅꯤꯡꯁꯦ ꯐ꯭ꯂꯦꯠ ꯑꯣꯏꯅ ꯄꯥꯛꯄꯁꯤꯗꯅꯦ ꯊꯥꯎꯁꯦ ꯌꯥꯝꯕ ꯃꯥꯜꯂꯤꯅꯦꯕ ꯊꯥꯎ ꯌꯥꯝ ꯌꯥꯝꯕꯗꯤ ꯅꯠꯇꯦꯕ ꯈꯤꯇꯪ ꯈꯛꯅꯦꯕ ꯑꯗꯣ ꯁꯨꯃꯥꯏꯅ ꯆꯅꯝ ꯇꯤꯜꯍꯧ ꯀꯥꯔꯨꯝ ꯇꯧꯔꯛꯄꯁꯦ ꯁꯨꯕꯧ ꯉꯧꯕꯤꯔꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯁꯤꯗ ꯃꯔꯨ ꯃꯔꯥꯡ ꯂꯥꯛꯄꯤꯔꯅꯤ ꯑꯗꯩ ꯑꯋꯥ ꯐꯗꯤꯒꯣꯝꯅꯤꯀꯣ ꯑꯩꯅ ꯁꯤꯗ ꯍꯥꯞꯆꯩꯁꯦ ꯃꯌꯥꯝ ꯈꯪꯗꯦꯗ ꯏꯪꯊꯝꯊꯥꯁꯤꯗꯤ ꯆꯥꯔꯨ ꯈꯨꯗꯤꯡ ꯄꯪꯍꯥꯎꯗ ꯍꯥꯎꯏ ꯅꯣꯏꯕꯅꯁꯨ ꯂꯣꯏꯔꯦ ꯑꯗꯨꯅ ꯑꯗꯣ ꯈꯤꯇꯪꯗꯤ ꯆꯥꯖꯔꯕꯅꯦ ꯑꯩꯁꯦ ꯅꯣꯏꯈꯠꯄ ꯍꯦꯟꯒꯠꯈꯤꯅ ꯄꯥꯈꯠꯇꯅꯅꯦ ꯑꯗꯨꯝ ꯊꯣꯡꯉꯤꯕ ꯍꯥꯏꯗꯨꯅꯦꯕ ꯌꯥꯝ ꯀꯟꯅ ꯆꯥꯕꯗꯤ ꯑꯣꯏꯗ꯭ꯔꯦꯕ ꯍꯥꯟꯅꯗꯤ ꯑꯩꯅ ꯆꯥꯔꯝꯕ ꯃꯌꯥꯝ ꯈꯨꯠꯆꯥ ꯑꯃꯅꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂ ꯉꯧꯕꯤꯗꯣꯏꯅꯤꯀꯣ ꯃꯥꯒꯤ ꯃꯆꯨ ꯑꯣꯟꯁꯤꯜꯂꯛꯄ ꯈꯣꯠꯄꯁꯦ ꯌꯦꯡꯉꯒ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯃꯨꯛ ꯈꯨꯝꯖꯤꯟꯕꯁꯤꯅ ꯑꯩꯈꯣꯏ ꯊꯨꯅꯁꯨ ꯃꯨꯟꯕ ꯍꯦꯜꯂꯤꯗꯅ ꯁꯤ ꯃꯣꯔꯣꯛ ꯑꯁꯨꯕꯅꯦ ꯍꯥꯞꯆꯔꯤꯁꯦ ꯑꯩꯅ ꯌꯨꯝꯗ ꯑꯗꯨꯝ ꯇꯛꯆꯕꯅꯦꯕ ꯃꯆꯨꯁꯤꯁꯨ ꯈꯔ ꯌꯥꯝ ꯍꯥꯞꯄꯅꯤ ꯉꯁꯥꯏꯒꯤ ꯍꯪꯒꯥꯝꯁꯦ ꯈꯔ ꯌꯥꯝꯗꯣꯔꯤꯕꯅꯤꯅꯀꯣ ꯍꯪꯒꯥꯝꯁꯦ ꯃꯄꯨꯜ ꯑꯃꯅꯦ ꯍꯥꯞꯆꯔꯤꯁꯦ ꯃꯄꯨꯜ ꯑꯆꯧꯕ ꯑꯃ ꯑꯩꯗꯤ ꯍꯪꯒꯥꯝ ꯆꯥꯅꯤꯡꯕꯒꯤꯅꯦꯕ ꯍꯥꯏꯗꯤ ꯍꯪꯒꯥꯝꯗꯣ ꯉꯥꯛꯇ ꯊꯣꯡꯕꯗꯨꯗꯤ ꯍꯥꯎꯕ ꯋꯥꯠꯂꯤꯗꯅ ꯑꯗꯨꯗꯨꯒꯤ ꯎꯃꯣꯔꯣꯛꯁꯤꯅ ꯑꯩꯈꯣꯏꯒꯤ ꯍꯪꯒꯥꯝ ꯃꯌꯥꯝ ꯍꯥꯞꯄꯛꯄꯅꯤꯅ ꯃꯣꯔꯣꯛ ꯈꯔ ꯁꯥꯇꯛꯇꯣ ꯑꯁꯨꯕ ꯈꯤꯇꯪꯈꯛꯁꯤꯗꯤ ꯏꯆꯝ ꯆꯝꯈ꯭ꯔꯅꯤꯗꯅꯀꯣ ꯑꯗꯨꯗꯨꯒꯤ ꯁꯨꯃꯥꯏꯅ ꯈꯔ ꯍꯥꯞꯆꯤꯟꯕꯤꯔꯦ ꯎꯃꯣꯔꯣꯛ ꯑꯀꯪꯕꯁꯦ ꯑꯗꯨꯒ ꯑꯩꯗꯤ ꯑꯣꯛ ꯊꯣꯡꯕꯗ ꯊꯥꯛꯄ ꯍꯪꯒꯥꯝꯅ ꯈꯨꯍꯥꯎꯅꯦ ꯃꯌꯥꯝꯒꯤꯗꯤ ꯈꯪꯗꯦ ꯃꯌꯥꯝꯁꯨ ꯀꯃꯦꯟꯗ ꯏꯕꯤꯔꯛꯑꯣ ꯍꯥꯎꯏ ꯍꯥꯎꯇꯦꯗꯣ ꯑꯣꯛꯇ ꯍꯥꯞꯄ ꯍꯪꯒꯥꯝꯁꯦ ꯑꯩꯗꯤ ꯌꯥꯝ ꯄꯥꯝꯖꯩꯌꯦꯕ ꯁ꯭ꯇꯤꯟꯒ ꯀꯨꯠ ꯌꯣꯜꯂꯦꯗ ꯚꯤꯗꯤꯑꯣꯁꯤꯕꯨꯗꯤ ꯅꯝꯈꯤꯕ ꯈꯔ ꯀꯨꯏꯔꯦꯀꯣ ꯃꯌꯥꯝ ꯑꯗꯨꯗꯨꯒ ꯑꯩꯅ ꯊꯕꯛꯇꯣ ꯈꯤꯇꯪ ꯆꯤꯟꯕꯒꯤ ꯑꯩꯁꯦ ꯀꯣꯟꯅ ꯏꯗꯤꯇꯤꯡ ꯇꯧꯔꯛꯄꯅꯦꯕ ꯑꯗꯣ ꯃꯁꯥ ꯃꯊꯟꯇꯩ ꯊꯥꯎ ꯃꯌꯥꯝ ꯊꯥꯗꯣꯔꯛꯏꯁꯦꯕ ꯑꯩꯅ ꯉꯧꯈꯤꯕꯗꯨꯅ ꯈꯤꯇꯪ ꯈꯛꯅꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯉꯧꯕꯤꯕ ꯍꯦꯛ ꯍꯧꯕꯒ ꯍꯪꯒꯥꯝ ꯍꯥꯞꯆꯤꯜꯂꯒ ꯃꯍꯤ ꯊꯣꯛ ꯍꯥꯞꯆꯟꯕꯗꯣ ꯍꯥꯎꯕ ꯋꯥꯠꯂꯤꯀꯣ ꯑꯗꯨ ꯁꯨꯃꯥꯏꯅ ꯀꯨꯏꯅ ꯉꯧꯕꯤꯔ ꯃꯇꯨꯡꯁꯤꯗ ꯃꯥꯒꯤ ꯃꯍꯤ ꯇꯣꯉꯥꯟꯕ ꯊꯥꯗꯣꯔꯛꯈꯤꯅꯦꯕ ꯃꯥꯒꯤ ꯊꯥꯎꯔꯦꯛ ꯀꯩꯀꯥꯁꯦ ꯑꯗꯒꯤ ꯊꯨꯝꯁꯤꯁꯨ ꯈꯔ ꯌꯥꯝꯅ ꯑꯗꯨꯝ ꯍꯥꯞꯄꯤꯔꯅꯤ ꯉꯁꯥꯏꯒꯤ ꯍꯪꯒꯥꯝ ꯃꯌꯥꯝ ꯍꯥꯞꯄꯛꯇꯣꯔꯤꯅ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯅꯧꯅ ꯊꯣꯡꯕ ꯊꯥꯛꯄ ꯇꯝꯖꯔꯛꯏꯕ ꯃꯤꯁꯤꯡꯅꯗꯤ ꯍꯦꯛ ꯍꯧꯕꯒ ꯌꯥꯝ ꯊꯥꯛꯆꯟꯕꯤꯔꯨꯅꯣꯕ ꯍꯥꯏꯗꯤ ꯆꯥꯡ ꯄꯨꯕ ꯉꯝꯗ꯭ꯔꯒꯗꯤ ꯍꯣꯔꯦꯟ ꯌꯥꯛꯈ꯭ꯔꯒꯗꯤ ꯐꯔꯛ ꯇꯥꯅꯤꯕ ꯑꯗꯨꯗꯨꯅ ꯀꯣꯟꯅ ꯃꯍꯤ ꯍꯥꯞꯄ ꯂꯣꯏꯔꯛꯄꯩ ꯇꯥꯏꯃꯤꯡꯗꯨꯗ ꯍꯥꯏꯐꯦꯠ ꯏꯅꯥꯛꯇ ꯂꯩꯕ ꯑꯉꯥꯡ ꯑꯃꯗꯅꯤ ꯈꯪꯗꯦ ꯇꯦꯁ ꯇꯧꯍꯜꯂꯒꯅꯦ ꯅꯝꯗ꯭ꯔꯀꯥꯟꯗ ꯍꯥꯞꯆꯤꯟꯕꯤꯌꯣꯕ ꯑꯗꯨꯅ ꯐꯩꯌꯦꯕꯀꯣ ꯑꯗꯣ ꯑꯩꯗꯤ ꯑꯗꯨꯝ ꯁꯤ ꯀꯨꯏꯅ ꯉꯧꯔꯛꯑꯕꯅꯤ ꯑꯗꯨꯅ ꯃꯨꯜꯂꯛꯄꯩ ꯇꯥꯏꯃꯤꯡ ꯌꯧꯁꯤꯜꯂꯛꯇꯧꯔꯕ ꯑꯗꯨꯅ ꯑꯗꯨꯝ ꯑꯩ ꯊꯥꯛꯑꯕꯅꯦꯕ ꯍꯪꯒꯥꯝꯁꯤꯅ ꯈ꯭ꯋꯥꯏ ꯊꯦꯡꯅ ꯁꯨꯃꯥꯏꯅ ꯊꯥꯛꯄꯁꯦ ꯁꯤꯁꯤꯅ ꯃꯅꯝ ꯅꯨꯡꯁꯤꯕ ꯃꯍꯥꯎ ꯂꯩꯕ ꯂꯣꯏꯅ ꯍꯦꯜꯂꯦ ꯑꯗꯨꯒ ꯍꯛꯆꯥꯡꯗ ꯀꯥꯟꯅꯕꯁꯨ ꯃꯥꯁꯦ ꯁꯪꯂꯞꯅ ꯆꯥꯕꯁꯤꯅ ꯐꯩꯌꯦꯅ ꯂꯣꯏꯅ ꯈꯪꯅꯔꯦꯀꯣ ꯁꯤꯕꯨꯗꯤ ꯑꯗꯨꯗꯨꯒꯤ ꯉꯥꯛꯁꯪ ꯉꯥꯡꯁꯤꯜꯂꯒ ꯀꯨꯏꯔꯀꯥꯟꯗ ꯍꯥꯞꯄꯗꯣ ꯉꯟꯇꯥꯅ ꯍꯥꯞꯄꯗꯣ ꯍꯥꯎꯇꯦꯕ ꯑꯗꯨꯗꯨꯒꯤꯅꯦ ꯑꯗꯣ ꯃꯌꯥꯝꯁꯨ ꯏꯟꯁꯥꯡꯁꯦ ꯍꯥꯎꯅ ꯆꯥꯅꯔꯝꯗꯧ ꯃꯥꯜꯂꯦ ꯏꯪꯊꯝꯊꯥꯅꯤꯅ ꯍꯧꯖꯤꯛꯇꯤꯀꯣ ꯍꯪꯒꯥꯝꯒꯤ ꯃꯇꯝꯁꯦ ꯍꯥꯎꯏꯗꯅ ꯑꯗꯣ ꯆꯥꯔꯨ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯍꯥꯎꯕꯗꯣ ꯑꯣꯏꯕꯅꯦꯕ ꯁꯦ ꯑꯗꯨꯝ ꯅꯝꯗꯣꯏꯅꯦ ꯁꯤ ꯍꯪꯒꯥꯝꯁꯦ ꯑꯩ ꯅꯝꯃ ꯍꯥꯞꯄꯤꯅꯦ ꯑꯍꯥꯟꯕꯒꯤ ꯔꯣ ꯆꯟꯗꯗꯅ ꯑꯅꯤꯔꯛ ꯁꯨꯔꯦ ꯑꯍꯨꯝꯂꯛ ꯍꯟꯖꯤꯟ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯍꯥꯞꯆꯤꯟꯗꯣꯏꯅꯦꯕ ꯑꯗꯨ ꯆꯨꯝꯅ ꯊꯣꯡꯕꯗꯗꯤ ꯍꯪꯒꯥꯝ ꯃꯄꯟꯁꯦ ꯌꯥꯝ ꯆꯥ ꯉꯝꯗꯦꯀꯣ ꯑꯩꯒꯤ ꯑꯣꯏꯅ ꯑꯗꯣ ꯁꯤꯗꯩꯁꯤꯗ ꯍꯥꯞꯄ ꯍꯪꯒꯥꯝꯁꯤꯗꯤ ꯑꯁ ꯑꯩꯅ ꯂꯧꯈꯠꯇꯅ ꯅꯝꯃ ꯆꯥꯛꯈꯣꯝ ꯆꯥꯕ ꯃꯌꯥꯝꯁꯤꯗꯤ ꯁꯤꯁꯤꯅ ꯇꯨꯝ ꯃꯣꯏꯅ ꯀꯛꯄꯤꯕꯗꯅꯦ ꯐꯖꯅ ꯌꯧꯔꯛꯇ꯭ꯔꯕ ꯃꯥꯜꯂꯦꯕꯀꯣ ꯑꯣꯛ ꯆꯦꯡꯒꯨꯝ ꯁꯧꯕ ꯃꯥꯟꯗ꯭ꯔꯦ ꯕ꯭ꯔꯤꯛ ꯕ꯭ꯔꯤꯛ ꯁꯧꯒꯠꯂꯛꯄ ꯑꯩꯈꯣꯏꯒꯤ ꯁꯝꯅꯔꯒ ꯂꯣꯏꯅ ꯌꯥꯎ ꯂꯩꯔꯦ ꯍꯥꯏꯕ ꯑꯗꯨꯝ ꯍꯥꯞꯆꯤꯜꯂꯕꯅꯦ ꯑꯩꯁꯨ ꯍꯣꯔꯦꯟ ꯆꯥꯊꯔꯒꯦꯅ ꯍꯦꯛꯇ ꯂꯧꯊꯔꯒ ꯅꯝꯆꯠꯂꯤꯈꯩꯁꯦ ꯕꯔ ꯄꯠꯊꯈꯤꯅꯦꯕ ꯌꯦꯡꯉꯣ ꯃꯌꯥꯝ ꯊꯣꯡꯕ ꯍꯩꯕ ꯃꯌꯥꯝꯕꯨꯗꯤ ꯌꯥꯎꯕꯤꯔꯝꯃꯅꯤ ꯑꯗꯣ ꯊꯣꯡꯕ ꯊꯥꯛꯄ ꯇꯝꯖꯔꯛꯏꯕ ꯃꯤꯁꯤꯡꯗ ꯈꯔ ꯀꯥꯟꯅꯒꯗ꯭ꯔꯥꯅ ꯈꯜꯂꯒꯅꯤꯀꯣ ꯑꯩꯅ ꯁꯦꯝꯖꯩꯁꯦ ꯑꯩꯗꯤ ꯁꯨꯝ ꯄꯥꯝꯖꯩꯕ ꯌꯥꯝꯅ ꯏꯁꯥꯒꯤ ꯑꯣꯏꯅ ꯑꯉꯥꯡ ꯌꯥꯝ ꯄꯤꯛꯏꯉꯥꯏ ꯑꯣꯏꯔꯤꯉꯩꯗꯁꯨꯅꯦ ꯑꯗꯨꯝ ꯃꯤꯅꯒ ꯊꯣꯡꯉꯒ ꯇꯧꯕꯁꯦ ꯑꯩ ꯌꯥꯝ ꯊꯣꯛꯅꯤꯡꯕꯗꯣ ꯑꯩꯅ ꯌꯥꯝꯅ ꯍꯤꯟꯖꯥꯡ ꯑꯣꯠꯄ ꯑꯗꯩ ꯊꯣꯛꯅꯤꯡꯕ ꯊꯥꯛꯅꯤꯡꯕ ꯑꯗꯨꯝ ꯐꯥꯎꯕꯅꯤꯅꯅꯦ ꯑꯗ ꯑꯩ ꯊꯣꯡꯒꯦꯅ ꯑꯗꯨꯝꯅꯦ ꯍꯥꯏꯗꯨꯅꯦ ꯀꯞꯇꯣꯏꯅꯦꯕ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯑꯗꯣ ꯑꯗꯨꯝ ꯊꯣꯡꯕ ꯊꯥꯛꯄ ꯄꯥꯝꯖꯔꯛꯑꯦꯕ ꯏꯁꯥꯒꯤ ꯃꯤꯅꯒ ꯊꯣꯡꯉ ꯆꯥꯕꯗꯣ ꯑꯩꯉꯣꯟꯗ ꯄꯦꯟꯖꯗꯕꯗꯣ ꯅꯨꯡꯉꯥꯏꯇꯕꯗꯣ ꯑꯩꯅꯒ ꯊꯣꯡꯉꯒ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯅꯨꯡꯉꯥꯏꯖꯕꯤ ꯍꯩꯅꯖꯕꯤ ꯃꯑꯣꯡꯗ ꯊꯣꯡꯉꯒ ꯑꯗꯨꯝ ꯍꯥꯎꯖꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯑꯦꯕ ꯃꯤꯅꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯌꯦ ꯑꯩꯅ ꯊꯣꯡꯕꯁꯦ ꯍꯥꯎꯏꯕꯨꯗꯤ ꯍꯥꯏꯕꯤꯀꯣ ꯈꯪꯗꯦ ꯏꯁꯥ ꯏꯊꯟꯗꯅ ꯀꯥꯆꯤꯟ ꯀꯣꯏꯌꯥ ꯌꯧꯔꯗ꯭ꯔꯥ ꯊꯥꯒꯠꯄꯁꯦ ꯍꯦꯟꯃꯜꯂꯦꯅ
ꯃꯌꯥꯝ ꯇꯥꯅꯤꯡꯗꯕꯁꯤ ꯌꯥꯎꯔꯅꯤ ꯁꯤ ꯌꯥꯗ꯭ꯔꯦꯗ ꯏꯗꯤꯇꯤꯡ ꯇꯧꯅ ꯇꯤꯟꯒꯁꯦ ꯀꯨꯠ ꯌꯣꯠꯄꯅ ꯂꯣꯏꯔꯦ ꯍꯥꯏꯕ ꯁꯤꯅꯗꯤ ꯐꯩ ꯏꯪꯊꯝꯊꯥꯗ ꯑꯣꯛ ꯆꯥꯕꯁꯦꯀꯣ ꯃꯥꯒꯤ ꯊꯥꯎꯔꯦꯛ ꯘꯤ ꯃꯌꯥꯝꯗꯣ ꯍꯛꯆꯥꯡꯗ ꯌꯥꯝ ꯁꯣꯛꯀꯗꯕ ꯃꯥꯜꯂꯦꯕ ꯄꯥꯈꯠꯂꯦꯕ ꯑꯗꯨꯅ ꯁꯤ ꯑꯆꯝꯕ ꯍꯪꯒꯥꯝ ꯃꯄꯨꯜ ꯑꯆꯧꯕꯁꯤꯡꯒ ꯊꯣꯡꯃꯤꯟꯅ ꯇꯥꯔꯗꯤ ꯑꯩꯈꯣꯏꯒꯤ ꯁꯨꯞꯀꯤ ꯇꯥꯏꯞꯇ ꯑꯗꯨꯝ ꯆꯠꯈ꯭ꯔꯦꯗꯅ ꯗꯥꯏꯔꯦꯛ ꯐꯨꯠꯄꯒꯤ ꯇꯥꯏꯞꯅꯤ ꯀꯩꯅꯣ ꯑꯩꯅ ꯉꯁꯥꯏ ꯍꯥꯞꯆꯔꯤ ꯊꯥꯎꯗꯣ ꯃꯌꯥꯝꯁꯨ ꯎꯕꯤꯔꯤꯗꯨꯅꯤ ꯃꯅꯤꯡꯁꯦ ꯏꯄꯥꯛ ꯄꯥꯛꯄ ꯑꯣꯏꯕꯒꯤ ꯌꯥꯝꯕ ꯃꯥꯟꯕ ꯈꯤꯇꯪꯈꯛꯅꯦꯕ ꯁꯤꯗꯤ ꯏꯁꯥꯒ ꯁꯣꯛꯇꯧ ꯃꯥꯟꯗ꯭ꯔꯦꯕ ꯑꯍꯥꯎꯕꯁꯨ ꯑꯗꯨꯝ ꯆꯥꯔꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯘꯤ ꯀꯩꯀꯥ ꯊꯥꯎꯔꯦꯛꯇꯨꯁꯨ ꯃꯥꯒ ꯆꯨꯞꯁꯟꯃꯤꯟꯅꯈ꯭ꯔꯕꯅꯤꯅ ꯈꯤꯇꯪ ꯐꯒꯗꯕ ꯃꯥꯟꯕ ꯑꯃ ꯆꯪꯉꯦ ꯁꯤ ꯂꯩꯔꯦꯗꯣ ꯃꯌꯥꯝ ꯐꯖꯔꯗ꯭ꯔꯥ ꯐꯖ ꯑꯃ ꯇꯧꯕꯅꯦ ꯌꯥꯝ ꯊꯤꯅ ꯍꯥꯎꯈꯤ ꯁꯤ ꯅꯨꯃꯤꯠꯇꯨꯁꯨ ꯑꯩꯅ ꯅꯍꯥꯟꯒꯤ ꯚꯤꯗꯤꯑꯣ ꯃꯌꯥꯝꯁꯦ ꯁꯨꯛꯅꯝ ꯅꯝꯗꯕ ꯊꯥꯒꯠꯇꯕ ꯊꯣꯡꯈꯤꯕ ꯐꯖꯅ ꯋꯥꯅ ꯊꯣꯡꯈꯤꯕ ꯃꯌꯥꯝꯗꯨꯗꯤ ꯄꯥꯝꯃꯨꯕ ꯍꯦꯛꯇ ꯑꯗꯨꯗꯩꯗꯤ ꯃꯤꯁꯦ ꯍꯩꯇꯕ ꯃꯌꯥꯝꯁꯨ ꯊꯥꯒꯠꯂꯛꯏꯀꯣ ꯑꯍꯩꯕ ꯃꯌꯥꯝꯁꯨ ꯊꯥꯒꯠꯂꯛꯏ ꯑꯗꯩ ꯑꯩꯁꯨ ꯊꯥꯒꯠꯂꯒꯦꯗ ꯍꯩꯕ ꯍꯩꯇꯕ ꯈꯪꯄꯣꯠ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯄꯣꯠꯇꯦ ꯍꯩꯒꯦꯔꯥ ꯍꯩꯔꯨꯔꯁꯨ ꯊꯥꯒꯠꯂ ꯂꯣꯏꯔꯦꯅꯅꯦ ꯋꯥꯒꯤ ꯊꯣꯡꯖꯩꯗꯣ ꯍꯌꯦꯡꯋꯥꯏ ꯃꯦꯃꯣꯔꯤ ꯑꯣꯏꯅ ꯂꯩꯍꯧꯔꯗꯤ ꯐꯔꯦꯗꯅꯀꯣ ꯅꯣꯡ ꯐꯥꯗꯣꯛ ꯑꯩꯅ ꯅꯣꯡ ꯐꯥꯗꯣꯛ ꯊꯕꯛꯀ ꯀꯣꯃꯛ ꯅꯨꯃꯤꯠꯇ ꯌꯦꯡꯖꯔꯒ ꯑꯗꯨꯅ ꯁꯤ ꯂꯣꯏꯁꯤꯜꯂꯛꯑꯦ ꯑꯗꯣ ꯆꯥꯔꯝꯗꯥꯏꯒꯤ ꯈꯥꯏꯗꯣꯛꯄ ꯍꯧꯔꯦ ꯌꯥꯝ ꯊꯤꯅ ꯐꯖꯅ ꯍꯥꯎꯈ꯭ꯔꯦ ꯁꯤ ꯅꯨꯃꯤꯠꯁꯨ ꯑꯗꯣ ꯃꯌꯥꯝꯒꯤ ꯈꯨꯊꯣꯡ ꯑꯃꯃꯝꯕꯨꯗꯤ ꯂꯣꯏ ꯂꯩꯕꯤꯔꯝꯒꯅꯤ ꯑꯗꯣ ꯁꯤꯒꯤ ꯈꯨꯊꯣꯡꯁꯤꯁꯨ ꯃꯌꯥꯝ ꯑꯃꯨꯛꯇꯪ ꯑꯩꯒꯤ ꯈꯨꯊꯣꯡꯁꯦ ꯍꯧꯕꯗꯩꯅ ꯂꯣꯏꯕ ꯑꯩꯅ ꯎꯠꯆꯔꯦꯗꯅꯀꯣ ꯚꯤꯗꯤꯑꯣꯁꯤꯗ ꯑꯗꯣ ꯁꯤꯒꯤ ꯁ꯭ꯇꯦꯞꯁꯤꯗ ꯑꯝꯇꯪ ꯊꯣꯡꯕꯤꯔꯒ ꯌꯦꯡꯕꯤꯌꯣ ꯀꯌꯥꯝ ꯊꯤꯅ ꯍꯥꯎꯒꯦ ꯍꯥꯏꯕꯗꯣ ꯑꯗꯣ ꯁꯤ ꯂꯩꯖꯔꯦꯀꯣ ꯑꯁ ꯈꯪꯗꯦꯗ ꯐꯣꯇꯣꯁꯤꯅ ꯅꯝꯃꯤꯈꯩ ꯄꯦꯟ ꯍꯦꯛ ꯅꯥꯏꯗꯦꯁꯦ ꯋꯥꯉꯩ ꯊꯣꯡꯉꯕꯅꯤꯅ ꯉꯁꯤꯗꯤ ꯃꯇꯥꯡꯁꯦ ꯂꯣꯏꯁꯤꯜꯂꯛꯑꯒꯦꯀꯣ ꯃꯌꯥꯝ ꯃꯊꯪꯒꯤ ꯃꯊꯦꯜ ꯑꯃꯃꯨꯛ ꯊꯣꯡꯕꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯔꯁꯤ ꯃꯌꯥꯝ ꯕꯥꯏ ꯑꯩ ꯌꯥꯗ꯭ꯔꯦ ꯇꯤꯟ ꯄꯪ ꯌꯣꯠꯇ ꯌꯣꯠꯄꯗ ꯋꯥꯒ ꯉꯥꯡꯕ ꯑꯃ ꯈꯪꯗ꯭ꯔꯦ ꯍꯥꯏꯕ